ꯑꯅꯤꯗꯨ ꯋꯥ ꯑꯃꯐꯥꯎ ꯉꯥꯡꯅꯗꯦ꯫ ꯑꯆꯤꯛꯄ ꯑꯗꯨ ꯁꯌꯥꯅ ꯊꯨꯒꯥꯏꯗꯨꯅ ꯇꯞꯅ ꯋꯥ ꯉꯥꯡꯂꯛꯏ꯫ ꯁꯌꯥꯅ, ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯪꯕꯣ? ꯂꯤꯡꯖꯦꯜ ꯁꯌꯥꯗ ꯌꯦꯡꯗꯨꯅ, ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯝꯒꯅꯤ ꯈꯟꯕ꯭ꯔꯅꯦ ꯆꯦꯆꯦ ꯑꯩꯁꯤꯕꯣ? ꯀꯩꯒꯤ ꯅꯪ ꯑꯩ ꯂꯥꯛꯄ ꯉꯥꯏꯔꯝꯗꯕꯅꯣ? ꯂꯤꯡꯖꯦꯜ ꯀꯞꯇꯨꯅ, ꯆꯦꯆꯦ ꯑꯩ ꯌꯥꯝꯕꯨꯡꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒꯤ ꯑꯣꯏꯈ꯭ꯔꯅꯤ ꯈꯜꯂꯨꯕꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯉꯝꯗꯦ꯫ ꯅꯪ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯌꯥꯝꯕꯨꯡꯅ ꯀꯔꯤ ꯐꯤꯕꯝꯗ ꯂꯩ ꯍꯥꯏꯕꯗꯤ ꯅꯪ ꯈꯪꯂꯝꯃꯣꯏꯅꯦ꯫ ꯂꯤꯡꯖꯦꯜ ꯋꯥꯗꯤ ꯉꯥꯡꯗ ꯁꯌꯥꯗ ꯃꯄꯤ ꯇꯥꯅ ꯌꯦꯡꯂꯛꯏ꯫ ꯁꯌꯥꯁꯨ ꯂꯤꯡꯖꯦꯜꯒꯤ ꯈꯨꯠ ꯑꯅꯤ ꯑꯗꯨ ꯂꯥꯝꯗꯨꯅ ꯄꯥꯏꯁꯤꯜꯂꯒ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯌꯥꯝꯕꯨꯡ ꯑꯉꯥꯎꯕꯒꯤ ꯃꯤꯡꯊꯣꯜ ꯐꯪꯗꯨꯅ ꯅꯪ ꯈꯛꯇꯒꯤ ꯋꯥꯈꯜꯗ ꯂꯥꯏꯅꯤꯡ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯕꯨ ꯀꯥꯎꯗꯨꯅ ꯂꯩꯔꯨꯔꯕꯅꯤ꯫ ꯆꯦꯆꯦ, ꯆꯥꯛ ꯆꯥꯎ ꯍꯥꯏꯕꯁꯨ ꯌꯥꯗꯦ, ꯅꯪ ꯂꯥꯛꯑꯒ ꯆꯥꯅꯤꯅ ꯑꯗꯨꯝ ꯉꯥꯏꯗꯨꯅ ꯂꯩꯕꯅꯤ꯫ ꯗꯥ ꯄꯣꯏꯔꯩ ꯑꯃꯗꯤ ꯗꯥ ꯃꯩꯔꯥꯕꯅ ꯅꯪ ꯂꯧꯕ ꯆꯠꯀꯅꯤ ꯍꯥꯏꯖꯤꯟꯅꯔꯒ ꯑꯗꯨꯝ ꯄꯤꯖꯕꯅꯤ꯫ ꯂꯩꯕꯁꯨ ꯅꯪꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯀꯥ ꯑꯗꯨꯗ ꯑꯗꯨꯝ ꯂꯩ꯫ ꯑꯗꯨꯈꯛꯅꯁꯨ ꯑꯩꯕꯨ ꯌꯥꯝꯕꯨꯡꯅ ꯅꯨꯡꯁꯤꯕꯤꯕ꯭ꯔꯅꯦ? ꯍꯧꯖꯤꯛꯇꯤ ꯆꯦ ꯃꯦꯔꯤ ꯑꯃꯗꯤ ꯗꯣꯛꯇꯔ ꯂꯨꯍꯦꯟꯕ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯌꯦꯡꯕꯤꯕꯗꯒꯤ ꯈꯔꯗꯤ ꯐꯔꯦ꯫ ꯑꯗꯨꯕꯨ ꯀꯅꯥꯅ ꯈꯪꯅꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯄ꯭ꯔꯥ ꯍꯥꯏꯕꯁꯨ꯫ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ ꯆꯦꯆꯦ? ꯁꯌꯥ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯃꯈꯨꯠ ꯑꯗꯨꯅ ꯇꯩꯊꯣꯛꯇꯨꯅ, ꯅꯪ ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯒ ꯂꯨꯍꯣꯡꯂꯁꯤ꯫ ꯂꯤꯡꯖꯦꯜ, ꯅꯪꯕꯨ ꯑꯩꯒꯤ ꯏꯅꯝꯁꯤ ꯑꯣꯏꯖꯔꯒꯦ꯫ ꯅꯪ ꯅꯠꯇꯅ ꯌꯥꯝꯕꯨꯡꯒꯤ ꯑꯋꯥꯕ ꯑꯁꯦ ꯀꯣꯛꯍꯟꯕ ꯉꯝꯂꯣꯏ꯫ ꯏꯃꯥꯁꯤꯒꯤ ꯄꯥꯕꯨꯡꯒꯁꯨ ꯅꯪꯒꯁꯨ ꯑꯗꯨꯅ ꯂꯩꯔꯦ꯫ ꯌꯨꯝꯗ ꯆꯠꯂꯁꯤ ꯂꯤꯡꯖꯦꯜ꯫ ꯂꯤꯡꯖꯦꯜ ꯄꯥꯎꯈꯨꯝ ꯄꯤꯗꯕꯤ ꯁꯌꯥꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯌꯥ ꯃꯥꯒꯤ ꯕꯦꯛ ꯃꯅꯨꯡꯗꯒꯤ ꯀꯥꯔꯗ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯂꯤꯡꯖꯦꯜꯗ ꯄꯤꯔꯒ ꯍꯥꯏꯔꯛꯏ, ꯁꯦ ꯁꯤ ꯄꯥꯏꯁꯤꯜꯂꯣ, ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯣ꯫ ꯅꯪ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯌꯥꯝꯕꯨꯡꯕꯨꯗꯤ ꯅꯨꯡꯁꯤꯕꯤꯌꯨꯀꯣ꯫ ꯐꯔꯦ, ꯆꯪꯂꯁꯤ ꯂꯥꯛꯑꯣ꯫ ꯁꯌꯥꯅ ꯃꯥꯡ ꯊꯥꯗꯨꯅ ꯑꯅꯤꯗꯨ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯉꯁꯥꯏ ꯂꯩꯍꯧꯕ ꯃꯤꯒ ꯍꯥꯏꯔꯨꯔꯕꯗꯤ ꯈꯔꯗꯤ ꯌꯥꯝꯂꯝꯃꯦ꯫ ꯁꯌꯥ ꯃꯦꯔꯤ ꯍꯣꯏꯕꯨ ꯊꯤꯗꯨꯅ ꯑꯅꯤꯗꯨ ꯂꯥꯛꯏ꯫ ꯃꯦꯔꯤ ꯍꯣꯏꯅ ꯂꯦꯞꯂꯤꯕ ꯃꯐꯝꯗꯨ ꯌꯧꯕꯒ ꯎꯔꯦ ꯂꯟꯆꯦꯟꯕꯅ ꯕꯤꯌꯔ ꯕꯣꯇꯜ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯊꯛꯂꯤꯕ ꯑꯗꯨ꯫ ꯃꯗꯨ ꯎꯕꯗ ꯁꯌꯥ ꯆꯪꯁꯤꯟꯗꯨꯅ, ꯀꯩꯅꯣ ꯌꯥꯝꯕꯨꯡ, ꯑꯗꯨꯒꯨꯝꯕꯗꯣ ꯊꯛꯀꯅꯨ ꯍꯥꯏꯔꯒ ꯅꯪꯕꯣ? ꯂꯟꯆꯦꯟꯕ ꯁꯌꯥꯅ ꯉꯥꯡꯂꯤꯗꯨ ꯊꯑꯣꯏꯅ ꯇꯥꯔꯨꯗꯦ꯫ ꯃꯩꯔꯥꯕꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯅ ꯉꯁꯥꯏꯗꯒꯤꯗꯤ ꯈꯥꯝꯕꯁꯤ ꯏꯋꯥꯒ ꯂꯧꯕꯤꯗꯦ꯫ ꯂꯨꯍꯦꯟꯕꯅ, ꯁꯥꯔ ꯌꯥꯔꯦ ꯂꯦꯞꯂꯁꯦ, ꯌꯥꯝꯃꯟꯈ꯭ꯔꯦ ꯁꯥꯔꯅ ꯊꯛꯂꯤꯁꯦ꯫ ꯂꯟꯆꯦꯟꯕ ꯃꯈꯣꯟꯒꯗꯣ ꯐꯩꯔꯤ ꯐꯩꯔꯤ, ꯌꯨ ꯊꯛꯄꯁꯤ ꯋꯥꯎꯗꯦ, ꯏꯅꯤꯡ ꯇꯝꯍꯜꯂꯨꯗ ꯅꯣꯏꯕꯣ꯫ ꯃꯦꯔꯤꯅ, ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯊꯤꯡꯕ꯭ꯔꯣ? ꯕꯣꯇꯜ ꯀꯌꯥ ꯁꯨꯔꯦ ꯅꯪꯅ ꯊꯛꯂꯤꯁꯦ? ꯂꯟꯆꯦꯟꯕ ꯃꯈꯨꯠꯅ ꯍꯥꯏꯐꯦꯠ ꯊꯤꯟꯗꯨꯅ ꯃꯥꯅ ꯊꯛꯈ꯭ꯔꯤꯕ ꯕꯣꯇꯜꯁꯤꯡ ꯑꯗꯨ ꯃꯁꯤꯡ ꯊꯤꯔꯒ ꯍꯥꯏꯔꯛꯏ, 5 ꯇꯪꯅꯤ ꯀꯩꯅꯣ, ꯉꯥꯏꯈꯣ ꯑꯃꯒ ꯊꯛꯈꯤꯒꯦ꯫ ꯋꯥꯗꯨ ꯍꯥꯏꯔꯒ ꯕꯤꯌꯔ ꯕꯣꯇꯜ ꯑꯃꯃꯨꯛ ꯂꯧꯈꯠꯇꯨꯅ ꯃꯈꯨꯝꯗꯨ ꯍꯥꯡꯂꯤ꯫ ꯈꯪꯍꯧꯗꯦ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯕꯤꯌꯔ ꯕꯣꯇꯜ ꯑꯗꯨ ꯈꯪꯂꯥꯛ ꯂꯥꯛꯈꯤꯕ꯫ ꯃꯌꯥꯝ ꯑꯗꯨ ꯕꯣꯇꯜ ꯄꯥꯏꯔꯤꯕ ꯃꯤ ꯑꯗꯨꯗ ꯃꯤꯐꯝ ꯊꯝꯂꯛꯏ꯫ ꯂꯤꯡꯖꯦꯜ ꯑꯣꯏꯔꯝꯕꯗꯨꯗ ꯂꯨꯍꯦꯟꯕ ꯉꯛꯅ, ꯏꯆꯜ꯫ ꯂꯤꯡꯖꯦꯜ ꯂꯥꯛꯈꯩ ꯂꯥꯛꯎꯔꯒ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯄ ꯑꯗꯨꯗ, ꯀꯩꯅꯣꯅꯦ ꯌꯥꯝ ꯊꯛꯃꯟꯕꯗꯨꯗ? ꯄꯣꯏꯔꯩ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ, ꯃꯊꯧ ꯃꯥꯟꯗꯅ ꯊꯧꯅꯥ ꯌꯥꯝ ꯐꯔꯝꯃꯤꯅꯦ ꯑꯁꯤ ꯑꯉꯥꯡꯁꯦ꯫ ꯂꯟꯆꯦꯟꯕ ꯂꯤꯡꯖꯦꯜꯗ ꯃꯨꯟꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯃꯌꯥꯝ ꯇꯥꯅꯕ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯅꯕ ꯏꯁꯩ ꯑꯝꯇ ꯁꯛꯀꯦ ꯌꯥꯕ꯭ꯔꯣ? ꯄꯥꯔꯇꯤ ꯑꯗꯨꯗ ꯌꯥꯎꯔꯝꯕ ꯃꯌꯥꯝ ꯑꯗꯨ ꯂꯟꯆꯦꯟꯕꯗ ꯉꯛꯅ ꯌꯦꯡꯂꯤ꯫ ꯋꯥ ꯐꯥꯎꯕ ꯌꯥꯝꯅ ꯉꯥꯡꯗꯕ ꯃꯈꯣꯏꯒꯤ ꯁꯥꯔ ꯑꯁꯤꯅ ꯉꯁꯤ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯉꯛꯂꯤꯕꯅꯤ꯫ ꯃꯩꯔꯥꯕ ꯄꯣꯏꯔꯩꯗ ꯍꯥꯏꯐꯦꯠ ꯑꯣꯟꯁꯤꯟꯗꯨꯅ, ꯀꯤꯛ ꯐꯖꯅ ꯄꯥꯟꯈ꯭ꯔꯦ, ꯏꯀꯥꯏꯕ ꯈꯪꯉꯔꯣꯏ꯫ ꯄꯣꯏꯔꯩꯅ, ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯗꯣꯏꯅꯦ꯫ ꯂꯟꯆꯦꯟꯕ ꯃꯈꯣꯡꯗꯨ ꯍꯥꯏꯐꯦꯠ ꯊꯥꯡꯗꯨꯅ ꯆꯤꯌꯥꯔ ꯑꯃ ꯃꯌꯥꯏ ꯑꯗꯨꯗ ꯊꯥꯔꯒ ꯐꯝꯈ꯭ꯔꯦ꯫ ꯃꯌꯥꯝ ꯑꯗꯨꯁꯨ ꯂꯟꯆꯦꯟꯕꯗ ꯀꯣꯏꯁꯤꯟꯗꯨꯅ ꯂꯦꯞꯈ꯭ꯔꯦ꯫ ꯂꯟꯆꯦꯟꯕ ꯃꯃꯤꯠ ꯑꯗꯨꯅ ꯂꯤꯡꯖꯦꯜꯗ ꯌꯦꯡꯂꯒ ꯏꯁꯩꯗꯨ ꯇꯞꯅ ꯁꯛꯂꯛꯏ, ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯁꯣꯟꯖꯕ ꯊꯃꯣꯏꯁꯦ ꯀꯥꯏꯍꯜꯂꯦ ꯉꯁꯤꯗꯤ ꯅꯪꯅ ꯃꯆꯦꯠ ꯇꯥꯅꯕ ꯐꯥꯖꯤꯟꯕ
ngamhauda nungsiruba pirangi ifut taujarure thamoida nungsigi momonokluba thawaina tingthanaba lambi oiramle leplanu imangsida uhanbiranu kaihoranu itause uraga nangna isay adu sakpa leptuna makhutna mamay adu khumduna kaptuna hairei hanjin karigi aibu otbana lafro ifamdagi uhallaga nangi saktamada ayam ware mairaba amadi poirei lancenbagi manakta changsinduna konsinbiraktuna themlai mairabana arke adumai tawno nasado fathaw poireina nangidama ikoi leisidi kapkana nupa mandaba tawbana lancenba poireida konduna bhai ayam ware mabu fangle kana harau jaruraga madi atopagi oikre lingjelsu lancenbagi mataudu yengba ngamda mamaydu onthokuna kablai mayam adusu lancenbagi mataududa nungaitana yengli sayana mayambadu yumda purase haiduna mairaba amadi poirei tawduna mapanda puthokre meriga sayagasu lingjelda haifet marau leina yenglamlaga thokre thoklamdaida sayana mayam aduda phajana party adu enjoy tawbiro hairami luhenba lingjelda onsinduna ekhoisu halasira lingjel hoi haibagum makok tunom lai luhenbana leramako ai gari sholorge ngasai lanchenba makhoi mayam leiramba mafam aduda lai table amagi mathakta magi gari soduga lanchenbagi phone ga leiramba aduda luhenbana sardi phone si kawmna maledana phone du hek paikhatpaga phone du matom tanga lai lock screen aduda haifet yenglubada luhenba munna yengduna laikre ngahak yenglaba matung mapi irak chena nokwe tauna machinda tapna soli matam kuina mangluraba sargi thamoi nungda naitom satpi tanglabi lerang asidi aigi nakta satuna leram ledana numit ki mangalna thongnau adudagi phaujilaktuna nupa mabu haudoklage matagum mamaida khangye yerei mangal aduna mamaida yerakpada tumlamba nupa adu makhutna mamaidu haifet nanduna mamitu panglai mamitu haifet koileileiduna yenglakpada mamasina magi phamungda makok ngaduna tumduna leramba aduda ngaihaktang mitkuptana yenglaga hiplambadagi tapna haugatlaga headrest aduda makok tunga thaduna makhutna mamasida haifet thengduna kaurai imase tabro hogalo leimasu masada khara lenglakpa aduda tumlambadagi mamittu tapna pangduna yenglai numitki mangalna ka adu nganduna leirambaduda leimana haima nu sidi ngalamnedana machada amu onsinduna yai nasadi khara nungairabro nangbo lanchenba ingak ngangna ai kedoroge haije leima hairubada khanglaroi khanduna sorama sangna hondoklaga tapna hairei kaisu tawdeda lanchenba mon maya aduda makhutna maduna yengli thiriba pot aduna phanglaktraduna mamaidu pulap laisinduna phamung aduda sinba thungna amuk yengli phamung adugi nakanda thariba piktak tawba side table adudasu yengbada leiramdraba aduda machinda tapna soli kaino ai phone di kai jakhraba leimasu machana kaino mathiba aduda hanglai yaima karino nangna thiriduna aigi phone wadu makha tade party mafamda mayambaga maga wari sanaramlaba matung table mathaga thamlamba adu ningsinglaktuna as aide party mafamda thamam ledana leima phamlambadagi haugattuna
Horen hanglasi leramganida haugatlo nasado sengdoklaro. Lancenba famlambadagi haugattuna washroom laiba adonda chatke hek tawbaga makoktu khangau ngorokpa aduda makhutna makok adu paiduna phamungda amuk famtharai. Leima machagi matau aduda ngakna yaima kaidawre. Imasi koksi yam ngawai lumsu yam lume. Leima sauningna hairei ꯑꯩꯈꯣꯏ ꯌꯥꯎꯗꯦꯅꯅꯦ ꯅꯪꯅꯦ ꯀꯨꯁꯤꯔꯥꯁꯤ ꯇꯧꯗꯅ ꯄꯥꯔꯇꯤ ꯃꯐꯝꯗꯅꯦ ꯌꯨꯒꯗꯣ ꯃꯌꯥꯝ ꯊꯛꯈꯣꯕ. ꯑꯁ ꯇꯥꯅꯤꯡꯗꯦꯕ ꯀꯣꯛꯅ ꯀꯣꯛ ꯉꯥꯎꯕꯅꯦ. ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯨ ꯏꯃꯥ ꯊꯛꯅꯕ ꯑꯃ ꯁꯦꯝꯂꯛꯀꯦ. ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯂꯩꯃꯁꯨ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ. ꯂꯟꯆꯦꯟꯕ ꯃꯈꯨꯠꯅ ꯃꯀꯣꯛ ꯑꯗꯨ ꯍꯥꯏꯐꯦꯠ ꯅꯥꯟꯗꯨꯅ ꯉꯔꯥꯡ ꯂꯤꯡꯖꯦꯜꯅ ꯂꯨꯍꯦꯟꯕꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ. ꯇꯁꯦꯡꯅ ꯂꯨꯍꯦꯟꯕꯒ ꯊꯣꯏꯊꯣꯏꯒ ꯅꯨꯡꯁꯤꯅꯔꯕ꯭ꯔꯥ? ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯃꯥꯕꯨ ꯏꯐꯝꯗ ꯍꯜꯂꯛꯄ ꯉꯥꯏꯔꯤꯕꯁꯦ ꯑꯔꯦꯝꯕ ꯇꯥꯔꯗ꯭ꯔꯥ? ꯌꯥꯔꯣꯏ, ꯑꯩ ꯂꯨꯍꯦꯟꯕꯗ ꯍꯥꯏꯖꯒꯅꯤ. ꯃꯥꯗꯤ ꯑꯩꯒꯤ ꯑꯣꯏꯒꯅꯤ. ꯒꯥꯔꯤ ꯑꯗꯨ ꯊꯧꯖꯤꯜꯂꯛꯇꯨꯅ ꯃꯌꯥꯝꯅ ꯈꯥꯝꯂꯤꯕ ꯄꯥꯔꯀꯤꯡ ꯂꯣꯠ ꯑꯗꯨꯗ ꯈꯥꯝꯂꯒ ꯂꯨꯍꯦꯟꯕ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯆꯪꯂꯛꯏ. ꯃꯥꯒꯤ ꯋꯥꯔꯗꯂꯣꯝꯗ ꯆꯠꯇꯕꯤ ꯂꯟꯆꯦꯟꯕꯒꯤ ꯀꯦꯕꯤꯟ ꯂꯣꯝꯗ ꯑꯣꯏꯅ ꯂꯥꯛꯏ. ꯂꯟꯆꯦꯟꯕꯒꯤ ꯊꯣꯡꯖꯤꯟꯗ ꯐꯝꯂꯤꯕ ꯄꯤꯌꯣꯟ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯨꯏ, ꯀꯀꯥ ꯁꯥꯔ ꯂꯥꯛꯈ꯭ꯔꯕꯣ? ꯄꯤꯌꯣꯟ ꯑꯗꯨꯅ ꯃꯈꯨꯠꯇ ꯆꯥ ꯀꯞ ꯑꯃ ꯄꯥꯏꯗꯨꯅ ꯊꯛꯂꯒ ꯂꯨꯍꯦꯟꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯨꯝꯂꯛꯏ, ꯗꯣꯛꯇꯔ ꯁꯥꯔꯗꯤ ꯉꯁꯤ ꯂꯥꯛꯑꯔꯣꯏ ꯍꯥꯏꯔꯝꯃꯤ. ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯍꯥꯏꯔꯛꯏ. ꯂꯨꯍꯦꯟꯕ ꯃꯀꯣꯛꯇꯨ ꯍꯥꯏꯐꯦꯠ ꯅꯣꯝꯂꯝꯂꯒ ꯃꯥꯒꯤ ꯋꯥꯔꯗꯂꯣꯝꯗ ꯂꯥꯛꯏ. ꯃꯦꯔꯤ ꯍꯥꯟꯅ ꯂꯥꯛꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯋꯤꯁ ꯄꯤꯔꯛꯏ. ꯂꯨꯍꯦꯟꯕꯅ ꯒꯨꯗ ꯃꯣꯔꯅꯤꯡ ꯗꯣꯛꯇꯔ. ꯃꯦꯔꯤꯁꯨ ꯀꯩꯅꯣꯝꯃ ꯏꯔꯝꯕꯗꯒꯤ ꯂꯦꯞꯇꯨꯅ ꯃꯣꯔꯅꯤꯡ ꯗꯣꯛꯇꯔ. ꯂꯨꯍꯦꯟꯕ ꯃꯥꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟꯅ ꯊꯥꯔꯤꯕ ꯇꯦꯕꯜ ꯑꯗꯨꯗ ꯐꯝꯈ꯭ꯔꯦ. ꯃꯦꯔꯤꯁꯨ ꯂꯨꯍꯦꯟꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ. ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯥ ꯅꯨꯡꯁꯤꯔꯤꯁꯦ ꯃꯁꯤꯒꯤ ꯕꯨꯗꯨ ꯁꯥꯎꯁꯦ ꯈꯪꯗꯦꯕ. ꯁꯥꯎꯅꯤꯡꯂꯛꯇꯅꯅꯦ ꯀꯣꯛ ꯂꯥꯎꯅ ꯐꯥꯅꯤꯀꯣ ꯉꯁꯤ. ꯅꯨꯄꯤꯅ ꯅꯨꯄꯥ ꯐꯥꯔꯦꯅ ꯚꯥꯏꯔꯦꯜ ꯆꯠꯂꯅꯤ ꯉꯁꯤ. ꯃꯩꯔꯥꯕ ꯑꯃꯗꯤ ꯑꯦꯂꯤꯅꯥꯁꯨ ꯃꯈꯣꯡꯅ ꯍꯥꯏꯐꯦꯠ ꯆꯠꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ. ꯑꯦꯂꯤꯅꯥꯅ ꯂꯟꯆꯦꯟꯕꯗꯤ ꯀꯩꯝꯇ ꯇꯧꯗ꯭ꯔꯕꯣ? ꯃꯩꯔꯥꯕꯅ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦꯅ ꯍꯤꯐꯧꯕꯅꯦ. ꯈꯪꯗ꯭ꯔꯦꯗ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ. ꯂꯤꯡꯖꯦꯜꯗꯣ ꯅꯣꯏ ꯗꯣꯛꯇꯔ ꯍꯥꯏꯗꯨꯒ ꯑꯁꯦꯡꯕꯩ ꯀꯣꯏꯅꯔꯕ ꯖꯥꯠꯂꯣ? ꯀꯣꯏꯅꯔꯝꯗꯧꯗꯤ ꯃꯥꯟꯗꯦꯗ. ꯑꯗꯨꯕꯨ ꯀꯅꯥꯅ ꯈꯪꯅꯤ ꯃꯣꯏ ꯃꯅꯨꯡꯗ ꯇꯧꯕꯕꯨ. ꯀꯣꯏꯅꯔꯝꯂꯗꯤ ꯂꯟꯆꯦꯟꯕ ꯑꯃꯨꯛ ꯍꯦꯟꯅ ꯂꯩꯅꯥ ꯍꯦꯟꯖꯤꯟꯈꯤꯅꯤꯀꯣ. ꯃꯥꯒꯤ ꯈꯟꯕꯗꯅꯦ ꯑꯩꯈꯣꯏ ꯑꯣꯏꯅ ꯉꯥꯎꯈꯤꯕ꯭ꯔꯥ ꯈꯪꯗꯦ ꯍꯟꯗꯛꯇꯤ. ꯑꯗꯣ ꯅꯣꯏ ꯂꯨꯁꯤ ꯍꯣꯏꯗꯣ ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏꯗꯥꯏꯅꯦ? ꯈꯪꯗꯦꯗ ꯃꯥꯏ ꯋꯥꯔꯤꯒ ꯀꯨꯏꯔꯦ ꯄꯥꯎ ꯐꯥꯎꯅꯗꯕ. ꯃꯣꯏꯒꯤ ꯂꯥꯟ ꯌꯥꯎꯔꯤꯀꯥꯟꯗ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯇꯝ ꯑꯃꯨꯛ ꯍꯦꯟꯗꯣꯛꯈꯤꯅꯤ. ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨꯀꯣ ꯅꯪꯁꯨ. ꯍꯧꯖꯤꯛ ꯑꯗꯨꯝ ꯂꯨꯍꯣꯡꯊꯣꯛꯂꯁꯦ ꯍꯥꯏꯕ꯭ꯔꯣ? ꯅꯪꯅꯕꯨ ꯌꯥꯔꯗꯤ ꯑꯩꯗꯤ ꯔꯦꯗꯤꯅꯤ ꯂꯩꯔꯤꯁꯦ. ꯑꯦꯂꯤꯅꯥ ꯃꯩꯔꯥꯕꯗ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ. ꯃꯇꯝ ꯈꯔꯒ ꯂꯩꯈꯤꯁꯤꯗ. ꯋꯥꯗꯧꯔꯤꯗ ꯅꯪꯅ ꯌꯥꯔꯛꯄ ꯉꯥꯏꯕꯁꯦ. ꯑꯦꯂꯤꯅꯥ ꯃꯩꯔꯥꯕꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ. ꯋꯥꯗꯤ ꯉꯥꯡꯂꯛꯇ꯭ꯔꯦ. ꯂꯨꯍꯦꯟꯕ ꯂꯟꯆꯦꯟꯕꯒꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯤꯡꯖꯦꯜꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯗꯨꯗ ꯂꯥꯛꯏ. ꯃꯈꯨꯠꯅ ꯍꯥꯏꯐꯦꯠ ꯊꯣꯡ ꯑꯗꯨꯗ ꯊꯤꯟꯗꯨꯅ ꯀꯧꯏ, ꯏꯆꯜ ꯇꯥꯕ꯭ꯔꯣ? ꯂꯤꯡꯖꯦꯜ ꯂꯨꯍꯦꯟꯕꯅ ꯃꯥꯕꯨ ꯀꯧꯔꯛꯄ ꯑꯗꯨꯗ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯛꯇꯨꯅ, ꯀꯩ ꯂꯩꯔꯒꯦ ꯗꯗꯥ? ꯑꯩ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ, ꯅꯪ ꯌꯥꯒꯗ꯭ꯔꯥ? ꯀꯩꯅꯣ ꯗꯗꯥ, ꯍꯦꯛꯇ ꯍꯥꯏꯔꯛꯑꯣ. ꯂꯨꯍꯦꯟꯕ ꯉꯥꯏꯍꯥꯛꯇꯤ ꯍꯥꯏꯕ ꯉꯝꯗꯅ ꯂꯩ. ꯀꯣꯟꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯁꯥꯔ ꯂꯟꯆꯦꯟꯕꯒ ꯅꯪꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯗꯣ ꯑꯩꯁꯨ ꯈꯪꯉꯦ ꯏꯆꯜ. ꯂꯤꯡꯖꯦꯜ ꯅꯨꯡꯉꯥꯏꯇꯅ, ꯗꯗꯥ. ꯌꯦꯡꯉꯣ ꯏꯆꯜ, ꯗꯗꯥ ꯋꯥ ꯍꯥꯏꯒꯦ. ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯤ ꯑꯃꯕꯨ ꯃꯤꯔꯥꯏꯕ ꯆꯨꯝꯗꯦꯀꯣ. ꯁꯥꯔꯗꯣ ꯅꯪꯒꯤꯗꯃꯛ ꯌꯥꯝ ꯋꯥꯖꯔꯛꯄꯅꯦ. ꯅꯪꯒꯤꯗꯃꯛ ꯑꯉꯥꯎꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯈꯤꯕꯅꯦ. ꯂꯤꯡꯖꯦꯜ ꯂꯨꯍꯦꯟꯕꯅ ꯉꯥꯡꯂꯤꯗꯨ ꯃꯨꯟꯅ ꯇꯥꯔꯤ. ꯂꯨꯍꯦꯟꯕ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯏ, ꯅꯪꯒꯤꯅꯤ ꯍꯥꯏꯕ ꯄꯣꯠꯁꯛ ꯑꯃꯗ
ꯃꯥ ꯃꯤ ꯑꯇꯣꯞꯄꯗ ꯁꯣꯛꯍꯟꯗꯦ. ꯅꯪꯒꯤꯗꯃꯛ ꯃꯥ ꯃꯤ ꯍꯥꯠꯈ꯭ꯔꯕꯅꯤ. ꯂꯤꯡꯖꯦꯜ ꯂꯟꯆꯦꯟꯕꯅ ꯃꯤ ꯍꯥꯠꯂꯤ ꯍꯥꯏꯕꯗꯨꯗ ꯉꯛꯅ, ꯍꯥ? ꯀꯔꯤ? ꯌꯥꯝꯕꯨꯡꯅ ꯃꯤ ꯍꯥꯠꯂꯤꯕ ꯑꯩꯒꯤꯗꯃꯛꯇ? ꯑꯁꯦꯡꯕꯅꯦ, ꯑꯦꯂꯦꯛꯁ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯗꯣ. ꯅꯪꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯒꯤ ꯒꯥꯔꯤ ꯃꯃꯥꯡꯗ ꯆꯦꯟꯁꯤꯜꯂꯛꯄ ꯑꯗꯨꯃꯥꯏꯅ ꯁꯥꯔꯅꯁꯨ ꯆꯞ ꯃꯥꯟꯅꯅ ꯇꯧꯔꯒ ꯍꯥꯠꯈꯤꯕꯅꯤ. ꯅꯪ ꯁꯥꯔꯕꯨꯗꯤ ꯃꯤꯔꯥꯏꯕꯤꯒꯅꯨ. ꯂꯤꯡꯖꯦꯜ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯂꯨꯍꯦꯟꯕꯗ ꯌꯦꯡꯂꯒ, ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯗꯗꯥ? ꯑꯩ ꯍꯧꯖꯤꯛ ꯁꯥꯔꯒꯤ ꯃꯅꯥꯛꯇ ꯆꯠꯇꯣꯏꯅꯦ. ꯅꯪꯁꯨ ꯆꯠꯂꯨꯁꯦ, ꯂꯣꯏꯁꯤꯜꯂꯣ. ꯗꯗꯥ, ꯑꯩꯗꯣ ꯃꯔꯩ ꯃꯔꯥ ꯇꯧꯔꯅꯨ, ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯣ. ꯑꯩ ꯉꯥꯏꯔꯝꯃꯒꯦꯀꯣ. ꯂꯨꯍꯦꯟꯕ ꯊꯣꯛꯈꯤꯕ ꯑꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯂꯤꯡꯖꯦꯜ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯏ. ꯀꯞꯕꯣꯔꯗ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯤ. ꯁꯅꯥꯔꯩꯅ ꯃꯥꯒꯤꯅꯦ ꯍꯥꯏꯅ ꯄꯤꯕꯤꯕ ꯗ꯭ꯔꯦꯁꯁꯤꯡ ꯑꯗꯨꯗꯒꯤ ꯃꯆꯨ ꯈꯔ ꯆꯝꯇꯛ ꯇꯧꯕ ꯐꯅꯦꯛ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯁꯦꯠꯆꯤꯜꯂꯤ. ꯃꯁꯝ ꯑꯁꯥꯡꯕ ꯑꯗꯨ ꯕꯤꯟꯗꯤ ꯆꯦꯠꯅ ꯂꯣꯟꯁꯤꯟꯈ꯭ꯔꯦ. ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯇꯥꯔꯤꯕ ꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯝꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ. ꯂꯨꯍꯦꯟꯕ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯃꯥꯁꯨ ꯅꯥꯀꯟꯒꯤ ꯁꯤꯠ ꯑꯗꯨꯗ ꯀꯥꯔꯛꯇꯨꯅ ꯐꯝꯂꯛꯏ. ꯃꯤ ꯑꯃꯅ ꯐꯝꯂꯛꯄ ꯑꯗꯨꯗ ꯂꯨꯍꯦꯟꯕ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ. ꯂꯤꯡꯖꯦꯜ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯧꯔꯒ ꯂꯟꯆꯦꯟꯕ ꯍꯣꯏꯗ ꯂꯥꯛꯏ. ꯍꯥꯟꯅꯗꯒꯤ ꯈꯪꯅꯕ ꯑꯣꯏꯕꯅ ꯒꯦꯠ ꯀꯤꯄꯔ ꯑꯗꯨꯅ ꯒꯦꯠ ꯑꯗꯨ ꯍꯥꯡꯂꯛꯏ. ꯂꯨꯍꯦꯟꯕ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯗꯨꯅ ꯀꯨꯝꯈ꯭ꯔꯦ. ꯂꯤꯡꯖꯦꯜꯁꯨ ꯇꯞꯅ ꯍꯥꯡꯗꯨꯅ ꯀꯨꯝꯂꯛꯏ. ꯃꯇꯝ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯌꯨꯝ ꯑꯗꯨ ꯎꯕꯗ ꯃꯄꯤꯔꯥ ꯆꯦꯜꯂꯛꯏ. ꯂꯨꯍꯦꯟꯕꯅ, ꯆꯪꯂꯁꯤꯂꯣ. ꯂꯨꯍꯦꯟꯕꯅ ꯃꯥꯡ ꯊꯥꯔꯒ ꯑꯅꯤꯗꯨ ꯃꯅꯨꯡꯗ ꯆꯪꯂꯛꯏ. ꯀꯃꯜ ꯔꯨꯝ ꯑꯗꯨꯗ ꯗꯤꯄꯛ ꯑꯃꯗꯤ ꯂꯩꯃ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯕꯗꯨ ꯎꯕꯗ ꯂꯨꯍꯦꯟꯕ ꯅꯣꯛꯐꯦꯠ ꯇꯧꯅ, ꯀꯩ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅꯣ ꯏꯃꯥꯁꯦ? ꯂꯩꯃ ꯂꯨꯍꯦꯟꯕꯗ ꯌꯦꯡꯗꯨꯅ, ꯍꯩꯃ, ꯏꯆꯥ ꯂꯥꯛꯏꯗꯅ. ꯃꯅꯤꯡꯗ ꯂꯤꯡꯖꯦꯜ ꯇꯞꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯂꯩꯃ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ, ꯏꯆꯥ ꯊꯣꯏ. ꯂꯤꯡꯖꯦꯜ ꯂꯩꯃ ꯎꯕꯗ ꯀꯞꯇꯨꯅ, ꯏꯃꯥꯁꯤ, ꯂꯥꯛꯎ, ꯏꯃꯥꯁꯤ ꯑꯃꯨꯛꯇ ꯀꯣꯟꯒꯦ, ꯀꯨꯏꯔꯦ ꯏꯆꯥꯕꯨ ꯎꯔꯛꯇꯕ. ꯂꯤꯡꯖꯦꯜ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯃꯗ ꯆꯦꯅ ꯀꯣꯟꯗꯨꯅ ꯀꯞꯂꯛꯏ. ꯀꯞꯅ ꯀꯞꯅ ꯋꯥꯁꯨ ꯉꯥꯡꯂꯛꯏ. ꯏꯃꯥꯁꯤ, ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯣ? ꯀꯩꯝꯇ ꯍꯥꯏꯔꯝꯗꯅ ꯆꯠꯀꯦ ꯍꯥꯏꯅ. ꯀꯩꯒꯤ ꯋꯥꯔꯧꯗꯣꯏꯅꯣ? ꯏꯃꯥꯁꯤ ꯏꯆꯥꯗ ꯋꯥꯔꯧꯗꯤꯌꯦ. ꯂꯤꯡꯖꯦꯜ ꯂꯩꯃꯒꯤ ꯃꯊꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯗꯤꯄꯛꯇ ꯌꯦꯡꯗꯨꯅ, ꯄꯥꯕꯨꯡ. ꯗꯤꯄꯛꯅ, ꯏꯆꯥ ꯊꯣꯏ, ꯅꯪꯕꯨ ꯅꯍꯥꯟꯒꯩ ꯀꯗꯥꯏꯗ ꯂꯩꯔꯨꯒꯦ? ꯅꯪꯕꯨ ꯄꯥꯕꯨꯡ ꯍꯣꯏꯁꯤ ꯅꯪꯒꯤ ꯑꯄꯣꯛꯄ ꯅꯠꯇꯦꯅ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯂꯤꯡꯖꯦꯜ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ. ꯑꯩ ꯑꯗꯨꯒꯨꯝꯕ ꯀꯔꯤꯃꯠꯇ ꯈꯟꯗꯤꯌꯦ. ꯏꯃꯥ ꯕꯕꯥꯅ ꯑꯩꯕꯨ ꯄꯣꯛꯄꯤꯔꯕꯁꯨ ꯑꯩꯕꯨ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯄꯗꯤ ꯏꯃꯥꯁꯤꯒ ꯄꯥꯕꯨꯡꯒꯅꯤ. ꯑꯩ ꯏꯁꯥꯗꯒꯤ ꯍꯦꯟꯅ ꯏꯃꯥꯁꯤꯒ ꯄꯥꯕꯨꯡꯒꯅ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ. ꯂꯩꯃꯅ, ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯔꯨꯒꯦ? ꯂꯤꯡꯖꯦꯜ ꯃꯈꯨꯠ ꯑꯗꯨꯅ ꯂꯨꯍꯦꯟꯕꯗ ꯊꯤꯜꯂꯤ. ꯉꯁꯥꯏꯗꯒꯤ ꯂꯨꯍꯦꯟꯕ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯕꯅꯤ. ꯂꯤꯡꯖꯦꯜꯅ ꯃꯉꯣꯟꯗ ꯊꯤꯟꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯨꯍꯦꯟꯕꯅ, ꯑꯩꯈꯣꯏꯗ ꯂꯩꯕꯅꯤ ꯏꯃꯥꯁꯤ. ꯁꯥꯔꯅ ꯃꯥꯒꯤ ꯐꯣꯇꯣ ꯑꯗꯨ ꯆꯦꯠꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈꯤꯕꯅ ꯑꯩ ꯃꯥꯕꯨ ꯍꯥꯟꯅ ꯁꯛ ꯈꯪꯂꯨꯗꯕꯅꯤ. ꯀꯔꯤꯒꯨꯝꯕ ꯈꯪꯂꯝꯂꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯅꯍꯥꯟꯅ ꯏꯃꯥꯁꯤ ꯍꯣꯏꯗ ꯍꯥꯏꯔꯝꯒꯅꯤ. ꯗꯤꯄꯛꯅ, ꯏꯆꯥꯅ ꯅꯪꯕꯨ ꯆꯦꯠꯅ ꯐꯖꯅ ꯊꯝꯂꯝꯕ ꯑꯁꯦ ꯅꯪ ꯄꯥꯕꯨꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯂꯨꯍꯦꯟꯕ. ꯂꯤꯡꯖꯦꯜꯅ, ꯌꯥꯝꯕꯨꯡ ꯂꯩꯈꯤꯕ꯭ꯔꯣ ꯏꯃꯥꯁꯦ? ꯂꯩꯃꯅ, ꯂꯩꯕꯅꯤ, ꯆꯠꯂꯣ ꯃꯥꯒꯤ ꯀꯥꯗ. ꯂꯤꯡꯖꯦꯜ ꯃꯃꯤꯠ ꯑꯗꯨꯅ ꯂꯨꯍꯦꯟꯕꯗ ꯌꯦꯡꯂꯛꯏ. ꯂꯨꯍꯦꯟꯕꯁꯨ ꯆꯠꯂꯣ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯅꯣꯝꯂꯛꯏ. ꯂꯤꯡꯖꯦꯜ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯗꯨꯅ ꯂꯟꯆꯦꯟꯕꯒꯤ ꯀꯥꯗ ꯆꯪꯂꯛꯏ. ꯀꯥꯗ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯕꯦꯜꯀꯣꯅꯤ ꯑꯗꯣꯝꯗ ꯂꯥꯛꯏ. ꯂꯟꯆꯦꯟꯕꯅ ꯃꯅꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯦꯞꯂꯤꯕ ꯑꯗꯨ ꯎꯕꯗ ꯀꯞꯅꯣꯛ ꯇꯧꯗꯨꯅ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯃꯅꯤꯡꯗꯒꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯇꯞꯅ ꯀꯧꯔꯛꯏ. ꯌꯥꯝꯕꯨꯡ. ꯂꯟꯆꯦꯟꯕ ꯂꯤꯡꯖꯦꯜꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯉꯛꯅ ꯃꯃꯥꯏꯗꯨ ꯐꯠ ꯑꯣꯟꯊꯣꯔꯛꯏ. ꯂꯤꯡꯖꯦꯜꯅ ꯃꯥꯕꯨ ꯀꯣꯜꯂꯤꯕ ꯑꯗꯨ ꯎꯕꯗ, ꯊꯣꯏꯊꯣꯏ. ꯂꯤꯡꯖꯦꯜ ꯃꯃꯤꯠ ꯑꯗꯨꯅ ꯂꯟꯆꯦꯟꯕꯗ ꯌꯦꯡꯂꯒ,
Yambong, ay lae. Nang ginagta, ay among halaklay. Lanchenba haraw na Lingjelbu handak tilaptok halaroy matagom che na kolai. Nang nahangay ay butadok tu na chaliba kaygino. Ay ang waye nang buurak tabada. Ay suya ang waye. Yambong nang buuda bada. Lanchenba Lingjel gi makok aduda nung sinachuplaga. Ay napumnamak mayong nagi. Nang ay giinakta gilap kinuhay ba na tro. Nang lamyan man kre. Ay wa ang awoy hali. Lingjel Lanchenba gi tabak wayda oy na kutum na tilaga. Nang nanupi ang matcheling na tro. Adu di ay susat pataba. Nang kay naghay masilam yam helame. Matam kara ay galap na basida. Hindi kayso. Asing bahay ba ni? Ay di nang naisin nung si Dramale na sauda na. Nang gi foto ga loy na tugay kre. Lingjel magi foto tugay kre hay baduda. Sauning na Lanchenba da. Mamit to pairap iyeng laga. Pare dudi ay chalage. Lanchenba na koli ba makut adu chingthok laga. Chat ke tawi. Lanchenba na he na che na kondu na. Satasalo na kongu tudik pa diyeng. Ang alam yang henda na. Lingjel machindu aray gay tumthok tu na laikre. Lingjel gi mataw duda Lanchenba nok tu na. Tumliba na chinada warak pangamba mini ko ay. Lingjel Lanchenba gi waduda makut na machin na du pat mention kre. Waraba thamoy anido amana amagilep likhang narak pamikop da. Waramba kaya adu kaudu na. Haraw na momono kre. Punsigi lap na radra kaluba adu. Kanghawda na nagsinarak pa asida. Kay na radra haydan mi payramba adu mangkre.